ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝ ꯍꯤꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ꯫ ꯏꯖꯔꯦꯜꯗ ꯁꯧꯒꯠꯂꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯞ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯍꯕꯥꯖ ꯁꯔꯤꯐ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯅ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯇꯣꯜ ꯇꯦꯛꯁ ꯂꯧꯗꯕ ꯌꯥꯎꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯔꯕ ꯌꯥꯅ ꯂꯩꯔꯦ꯫ ꯌꯨꯑꯦꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯄꯦꯛ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯏꯔꯥꯟꯒꯤ ꯂꯥꯟ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $19 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯅ ꯐꯟꯗꯤꯡ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯀꯤꯁꯇꯥꯟ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯅ ꯏꯔꯥꯟꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯄ ꯇꯥꯔꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯍꯃꯗ ꯁꯥꯍ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯍꯕꯥꯖ ꯁꯔꯤꯐ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯏꯖꯔꯦꯜꯗ ꯁꯧꯒꯠꯂꯕꯗꯤ ꯃꯤꯂꯤꯇꯔꯤ ꯆꯤꯞ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯍꯕꯥꯖ ꯁꯔꯤꯐ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯑꯃꯗꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯥꯁꯇꯔ ꯃꯥꯏꯟꯅꯤ ꯍꯥꯏꯔꯤꯕ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯅ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯍꯥꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯞ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯍꯕꯥꯖ ꯁꯔꯤꯐꯀꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗ ꯁꯧꯒꯠꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯏꯖꯔꯦꯜꯗ ꯁꯧꯒꯠꯄ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯔꯒꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯦꯞꯇꯅ ꯔꯦꯗꯤꯀꯦꯜ ꯑꯃꯗꯤ ꯖꯤꯍꯥꯗꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥ ꯊꯝꯗꯨꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯁꯀꯔ-ꯏ-ꯇꯩꯕꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯞ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯌꯨꯑꯦꯁꯅ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯏꯁꯃꯥꯏꯜ ꯕꯥꯘꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯕꯥꯘꯤꯌꯥꯅ ꯏꯔꯥꯟꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯕꯥꯗꯔ ꯑꯕꯥꯁ ꯑꯃꯗꯤ ꯁꯥꯎꯗꯔꯟ ꯏꯔꯥꯟꯗ ꯌꯨꯑꯦꯁꯅ ꯆꯠꯊꯔꯛꯈꯤꯕ ꯇ꯭ꯔꯥꯏꯌꯦꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯗꯤ ꯁꯣꯚꯔꯦꯟꯇꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟꯇꯤꯗ ꯌꯨꯑꯦꯁꯅ ꯆꯠꯊꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯌꯥꯔꯤꯆꯥꯛ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯏꯁꯃꯥꯏꯜ ꯕꯥꯘꯤꯌꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19ꯗ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯃꯔꯛꯇ ꯊꯝꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯨꯑꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯁꯤꯌꯟ ꯒꯜꯐ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯁꯥꯎꯗꯔꯟ ꯔꯤꯖꯟꯗ ꯑꯦꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯦꯞꯇꯅ ꯆꯠꯊꯗꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯀꯜ 51ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯏꯔꯥꯟ ꯂꯩꯉꯥꯛꯇ ꯑꯌꯥꯕ ꯄꯤꯈꯤ꯫ ꯌꯨꯑꯦꯁ ꯏꯔꯥꯟꯒꯤ ꯂꯥꯟ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $19 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯍꯧꯗꯨꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝꯗꯤ $19 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯦꯟꯇꯥꯒꯣꯟꯒꯤ ꯆꯤꯐ ꯑꯣꯐꯤꯁꯤꯌꯦꯜ ꯖꯔꯖ ꯍꯔꯁꯊ꯭ꯔꯤꯅ ꯍꯧꯈꯤꯕ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ 19ꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $19 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯥꯔꯆ ꯊꯥꯗ ꯅꯣꯡꯃꯗ ꯌꯨꯑꯦꯁꯅ ꯆꯥꯎꯔꯥꯛꯅ $336.38 ꯃꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯀꯜꯂꯣꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯊꯥ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯌꯨꯑꯦꯁꯅ ꯄꯨꯟꯅ $9 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯌꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯑꯦꯁꯅ $1 ꯇ꯭ꯔꯤꯂꯤꯌꯟ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ꯫ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯄꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯍꯥꯔꯗꯂꯥꯏꯟ ꯏꯁꯂꯥꯃꯤꯁꯠ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯄꯦꯛ ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯁꯤꯟꯗꯨꯅ ꯃꯣꯁꯀꯣꯗ ꯄꯥꯡꯊꯣꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯝꯗ ꯔꯁꯤꯌꯥ ꯃꯅꯨꯡꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯄꯦꯛ ꯑꯁꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯝ ꯑꯗꯨꯗ ꯇꯥꯂꯤꯕꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯃꯣꯍꯝꯃꯗ ꯌꯥꯀꯨꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2025ꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯄꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯔꯁꯤꯌꯥꯗ ꯄꯥꯡꯊꯣꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯏꯅꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯕꯤꯂꯤꯌꯅꯤꯌꯔ ꯅꯦꯠꯐ꯭ꯂꯤꯛꯁꯀꯤ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯤꯟ ꯀ꯭ꯌꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄꯒꯤ ꯃꯔꯝꯗ ꯖꯨ ꯌꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯨ ꯄꯤꯖꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯂꯤꯅꯥꯛꯀꯤ ꯑꯁꯤꯗ ꯁꯪꯍꯥꯏꯗ ꯕꯦꯖ ꯇꯧꯕ ꯌꯨꯖꯨ ꯒꯦꯝꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯁꯟꯗꯣꯛꯂꯤꯕ ꯕ꯭ꯂꯣꯛꯕꯁꯇꯔ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯇ꯭ꯔꯥꯏꯂꯣꯖꯤ ꯗꯤ ꯊ꯭ꯔꯤ ꯕꯣꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯗꯥꯞꯇꯦꯁꯟ ꯔꯥꯏꯠꯁꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯇ꯭ꯔꯥꯏꯂꯣꯖꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯐꯤꯂꯝ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯌꯨꯖꯤ ꯒꯦꯝꯒꯤ ꯍꯥꯟꯅꯒꯤ ꯁꯕꯁꯤꯗꯤꯌꯥꯔꯤ ꯍꯦꯗ ꯌꯨꯌꯥꯎꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯂꯤꯟ ꯀ꯭ꯌꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯧꯈꯤꯕ 2020ꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ 2024ꯗ ꯂꯤꯟ ꯀ꯭ꯌꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄꯗ ꯖꯨ ꯌꯥꯎꯕꯨ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫